Arambay Tengolna Manipurgi Governor da Kumja Lising Ani Kulhumdoigi Me Ahumdage Haurakhiba Irang Asinda Akaya Toy Nangkraba Manipurgi Maru Oiba Laifam Sing da Semjinduna Mahausagi Fibam da Thamnaba Haijakibagi Matung Inna Union Home Minister Amit Sahana Wafamatu Tabakta Ontokpagi Ayaba Pirakpada Ima Kondong Lairembe Thogalup Morena Arambay Tengol Buthagat Pafongdorakli Ima Kondong Lairembe Thogalup Morena Thadorokpa Cherolasina Hai Manipur ge Maruipa Umang Lai Singi Manungda Ama Oriba Moreda Laiba Ima Kondong Lairembi ge Khubam Ase Kuki Narco Terrorist Singna Kumja Lisingani Kulhumdoi Megi Tang Ahumdake Manga Supa Assam Rifles ke Mitmang Maktada Mai Thadokibane Ima Kondong Lairembi ge Haraubung Oiriba Sanglen Adu Akayatoi Thokhan Batanatana Sanglen Aduda Lairamba Pochai Pumnama Kuran Ke Hariba Laifamasi Center Maso State Lengak Nakan Bamiting Changbiduna Matik Chaba Compensation PBU Amaromda Chahi Ani Fajil Lakadoraba Irang Ase Loishinaba Khongthang Ama Oina Union Home Minister na National Highway Animak Hangdoktuna Chathok Chachin Taunaba Thauram Laukhatlakliba Ase Afaba Khongthang Amane Loinana Lanjenariba IDP Singbusu Masa Masagi Maramdamda Hanjil Hanbiu Haina Cherolasina Center Masung State Lengaki Pukning Chingsilakli